Sandel District Headquarter ga Kulni Purong Pauna Pamoriba Monsang Panta Tangkin Kongzon Namadi Wongku Harib Lambi Sing as a success na contractor na Paisa Long Tokre Heidi. Ngaseo angan bada Ilbong Police Station manusan na bamon kampu may lekay da yung mamamay sakre lupalang ni palong imalsang mga ta tokan kre Heidi. Cycle thobi hai nabi thamna petroleum ki pothok sojina bagi sang hanthala se hai na pauzel puba cycle rally mga simili sa karam siam na lusing na crater ni pali akoy bada kongsan kre Horticulture and Soil Conservation Minister T. Syang Kumar na ngasi Senapati District ki Wakhoda nupi kay tialama sangadna miyam da sinakre World Champion mangarang Krabi Mary Com Aiva Women's World Boxing Championship ke final sangkiba kalina World Championship ke forward the quite successful live in the PM Oiba ngamplay. Maya mukrum jari do mi every mas impact news ni ke toksom na hose pungsa as phawi marai boxing miyam da pizari. Sandel District Headquarter ga Kulni Purong sannap ki lambi pauna pamoriba Monsang Panta Tangkin Kongzon Namadi Wongku Harib Lambi Sing ase suksem semna contractor na paisa lok thokre hairi lambi semna sel lok thok ki contractor ki matakta lagan akan ming sang bituna matik sawa sera PBU haina Sulam Area Civics Association sakana lenga ke puning silaki saka gi bihun sing na pawmi sing samina duna lambi sing adu yang selobada sing lambi sing adu akor atong na pik thalam ki lambi sing adu nung ama phawpa thalam dabagi matakta lambi nakal das Senggodaba drain su semlamba thengna khide Saka ke chairman R angai ning den na lambi singadu SPA 2013-14 gi makada road from Monchang Panta to National Highway 102 Tenopala masung road from Tangkin to VRTF road 0 to 15 km high na Sandel gi Koar Koba special contractor amana thabak paibani Puna kilometer kunlom sangwalambi edu samjin sajan bagi thapak nongma phawba suram dana contractor aduna lupa crore ani sahi asigi March April da lokthokre se lokthokraba matung lambi sembana October 30 ti kun phawbada sada kunlom da bosan laga loire haina lek khabini haina phongdorakhi ngasi lambi asi yangsin khongchara da ADC Sandel ge executive member Sakagi Mihut Singh amasung khulkaya ge ningthau sing sarugyakhi Mosang Panta tu mitong Tinupal National Highway 102. Masi state government na 2 crore sanction tawraga concern contractor na thabak si sudana quality maintain tawdana thabak si luthok de here thabak sudana quality maintain tawdana thabak luthok se khoi janing de masi ni concern na thoti government na athub the contractor da action lo bajaw da lo ko piyo ngasi yo ngan batai rimong police station manung sana babon kapume lekha da yum mamai sakre lepalang ni palong ki malsang amanga ta thon kre hari Laibak tiba thodok da misimina ki thodok ti yaw kide laibak tiba thodok adu elangmam ombi bina kumari mapurabi ki ming laikhi da elangmam brazen gi yum da thokhi bani floor ani laiba yung gi ahana floor adu maina tum sakre fire brigade ki personnel sing na matam sana lakpati ki thangnaba yum da mai adu asadok pati ki tingmangam hoki ngase yupung ahum khare helak patwai da khanghodana horki ba mai adu short circuit ki oram bayai haina panari May horok pamatam da ilang mam ong bibina kumari mahaki mamaw madi masu ani ga ground floor da tumani hari thodok odi matung da ketrigao kendra ki MLA na hak mamindrasina hak thengna na satuna awa batar bal ilang mam ong pi bina kumari madi mahaki yongi biwesiga una ki loina khudaki oina selgi mating piki maina amanga ta thokraba yumadu athuba matam da MLA na mahaki go to kendra project ki makhada yum sabira ni haina thajaba piki Cycle thobi hainabi thamdana petroleum ki pothok sajin na bagi sang hanthala se haina bawzel puba cycle rally amangasi Kevin PDP Minister Karam Syamna lusingdana Greater Imphal ya koi beta khongsan kre rally asi hokibing kumjala sini taratreta Indian Oil Corporation Imphal Division asindana sathakiba fuel conservation campaign ki komona
mapung farakpa thorong mari lainana pangthokpani common thoram asiga mari lainana hokiba sahitigi hauna hapta khotingi sagol janamita cycle thodana masak office tabna saleba minister karam syamo op ke thoram masu pangthokki ngasi imphal hotel da common thoram asiga mari lainana minister oglaba matung hotel adudagi khongsan ba horaga singmerong khoyathong kangla western gate hapta lambe minothong phawdana laglaga Imphal Hotel cycle ke rally adu ki panthong pam oike Imphal Hotel pangthok ki thoram adu ki athoiba mitung le noikho minister karam syamna aphaba thabak tawbada ikai ningai oide cycle thobi hainabi thambasina petroleum ki pothok sing sijina bahan than butana tana akoi ki film ngak sen bada sawna mateng oi haiki cycle thoba singbu puning thokat poina greater Imphal ki lampi singi bataida cycle track semna ba minister ki puning sing kre minister ki maikai dik su track ase thamna ba pa ma phongdor pa leire sung soi soi dana khongthang ase lokalakani haina ase pathajaba lei haina mahang na phongdokhi ngasi ki tharomatuka aduda campaign asuga mari laina na IOS Imphal division na puthokpa music video amasu minister na phongki Manipur ki naharol sing hojik nahal sing chi yauri aduga media gi uruma pang sing chi yawbuni na akhoi gi Manipur da lairi ba horai ba naharol sing da aina apil ama khak tawjaning ngase afa ba thabak tawbada akhoi ikai gumse any crime ama tawba nisha saba adi drugs da karida Sumbasida aku ikai ba phau che aku isana isabu chauthok chabagi wakhalon phau si aku haurai ba narol sing sina aphaba wakhalon ga loinana prime minister na adi piri ba paujen madu follow to boina aku na cycle thoba kanda kana basu ikai ningai leiti adugi matakta kari gi college satpada bike thodana natragana car tongna kari gi adi moi income su leitaba moina college ka bagi marum kari gi no ikai ningai woi di moi du ne Masagi income laitana over expend tauriba kangbu dhuni ikai gadavneba Horticulture amasung soil conservation minister T.S. Yang Kumar ngasi Senabati districtki wakoda napi kaithelama sangadana miyam sinakre Department of Horticulture and Soil Conservation Mission Integrated Development Horticulture ki strengthang makada lupa lakh tarahumdoi makai sang sakip kaitheladu sangabagi tharamda minister na phongdokhibada Kaithel asina lamdam asige senmelon fagat hanbada asawa mating panglagani anaba lainga kasana singa masung tam anima pusap manaba mi amada paikaliba thabak sing asida miyamna mating pangbiu maroina wakho ase phawduna saliba Imphal Dimapur lambi ase Manipur ke senmelon da asawa mating pangba lambi amo oibana lambi asige nageta leriba miyamna thamoi sengba mathau tai loinana lainga kasana lamdam asige nupi singbo senthok lehin gi pandam da makata na singa masung tamgi bafam kayada anoba kaithel kayam su sem sakat kani haiki Ulau Gram Panchayat ki manung sana lai balai mampopom primary health center da sel ge demand torombati ki thawong bu yaning da ba phongdok tuna mai ke dong mi na waka ni fam kre lai mampopom awang lai kai na kon ba kunja tramba to yapun ba mai ra pai bi na sindona lai mampopom primary health center da pangthok ba waka ni fam aduda ana laing da apan ba pi dona prasabo wahan ganu miyangi khalaga demand ki khongpom handok piu hospital da sel ge demand to yaning de hospital free zone ohin bi haina thaba play cards sang sajina ki Primary Health Center asida lalahulup amana lupa lakh amagi sel gi demand toromani hairi sel gi demand asi leibati ki health center asida duty to doctor amadi nurse mathau to ki bati ki thong lodana leire ngasi gi wakan inform da saru yakib nu pising na phongdor pada maikai asong gi miyam gi amata ngara ba ana laing sang asida sel gi demand to basina maram warka center asida leiba doctor staff sing da ki khang nanghalle Center asi thong lole phibam asida center asi mahau sagi phibam da hanjinna ba mari leina ba singna sel gi demand ado hantok pi haina apel torokli Loop ase akhoi KCP na hairam hai hajing matam dadi doctor singasu mayam je sum tumina leina kharabani na oirangadra oiramoidra haidna sum moiju do wakhandu tawrudabani na dong han khangau dana la aganda akhoi thong je akhoi moina close tawsandana thamam base masi tawbiganu kirabani na doctor singju layeng budu lakta karakpa ngamdare wari base akhoi praja singneba aduna praja singge awa base yengbiraga Kongjang ji hantok piu haiduna isa jing inau singi mafamda akoina hanna haijari Coordinating Body of Trade Unions Manipur Sindra Manipur Labor Trade Unions Goipa State Taki Kanana Mifam Mangasi Manipur Press Club the Park Tokre Mifam Sida Central Trade Unions in the Matang Sahi January Nipan of the Mapanda Prime Minister Narendra Modi Langaki Mayokta India Pumba Korba General Strike Sokota Bagware Nakre
trade union kaya gi losing ba madi miyam sark yadana pangthok pakhanan ne nabi tangpham asigi matanda all india trade union committee manipur ki president dr moirang them narana phongdoki bada housing center paliba narendra modi gi bjp lenga kasi lairab lomi sinmi singbu hanthana yengba lenga ni lenga kasi di phamnai ba madi corporate sector gi thabak leibani lairaba miyamgi yaifana ba thabak tawbi mahutta hen awawa pigada thorang kaya faikhali asigum lenga kasigi thawong da pendraba lomi madi lairaba miyam na masa matom da sizabagi thawdok leibak asida toina thokli sahi mari hena lenga pairak pada contract natna ngasi phawba regular da thabak hap leite sanja thumja thingnabagi mingda demonetization abadi gst tawduna miyam bu otli asigumba miyamgi mayok ta leiba lenga kasi lehendana bagi pandamda matang sahi ke January nipan amadi mapanda India sin batuna general strike kauribani haike Bharat Sinthungna National Trade Union Tara Independent Federation different sector de leribu punamakshina apunba convention tawraga hogiba September gi tarik kun gani panda Delhi da madugi warep tuna ngasidi state punamakta joint convention tawbagaloina laiba 2019 gi January gi tarik nipan amasung mapan numit nini chupna Bharat Sin bathungna general strike kaure madugi preparation da tongan organization kaya magi strike ki notice pina ba matam as per the law madugi ngamna na bhona bada ngasigi convention si state level da tawdabi yadan tawre uni so we will have a very successful strike amukta thokidri mongda Bharat punamki sinmi lomi punamana karmachari punamangna punna hoba andolonama kanagi mayokta Narendra Modi BJP nalit to sarkar sigi anti people loiba anti poor loiba pro corporate loiba policy mayam sina maram werga Bharat ki praja gi khang ngambagi matam du loisalaktana in the form of strike pain da kholau du lawu tare United National Liberation Front ka hing pangthok ba yang khai mari sumam pokumo nimit na lakpada aina tingkhaba lal holo basina leibak miyam da madi westya lamdam da ningtambagi lal hori belup singi mafam da Luki oiba yaifa fauzel pirakli lal holo basigi central committee na hadar pasero bagi matungina Manipur gi ning tamba hanjina ba hona ba thawai kat khraba thau basing lanmi ga khutthau ba da soinai tuna wana punsi lele basingi mafam da so yawali oiba kai khomna bu lakli PSCD ki makhada miyam gi thang sana ba sing piri wang kai thanga pat ki sing kongda masing yamla ba nga sing tawkhalak khre ngase yo angan badagi hauna kg amadagi henba nga makhal kaya isinga tawkhalak badagi singna dona laikai miyamna khong adagi akoib da yenglobda karet haina thaba mayai kaba til hitak ki ahama kokta tare nipalom phangkhibani ene masigi matanda khong asigi akoib da laiba naharol sinthalu ke secretary maibam surasna til hitak kokta asi thengnarak patagi PSCD da wakatna ising amadi tawkhalakli ba nga sing hugi sang yawbra haina sanging Tokthokna ba laboratory da thakrek kanana karigi damak asing mathong asi satharam mano khangri miyam na thakna sanari ba khong asida sigama thabak asi amuhna tawbiganu khong asida nga yopagi thabak su lepiro haiki mana makha taraduna ising asi haksang da soniai oidre haina mari leina basingna laukthok tri phawdi PhD ne ising asi miyam da thabiganu haiki Every Sunday kuding ya ahum luxury moina koi pasal loroga nga chopaga samaina togi bese khangu dena nga sayuk samaina tawle madagi koi ising asi moina di department da is water test tawur sakre nga su test tawri hai report to hayeng pung baro matung da phangani hai ising sidi koina sina ba yam harmful oigada pot am oibni na water supply department ising asi matam ko thabi genu yamna khudung thiba oigani na koina water supply department koi haijekre All Manipur Students Union am sunu satar ke campaign for total education ki sarok amoy nga si am su Impal East District Committee ke secretary Z Pebam gilising makhad lamna higher secondary school ki pibam yang sing thre arbe school ase higher secondary abagi laifam thap infrastructure sing batik sana laitaba class 10 ki ozana higher secondary level taklamba toilet laitaba madi desk bench phawba batik sana lairam de hairi higher secondary ki pibam masi nimi taram ngani phawgi manung da mari laina ba department mieng sang binaba am suna akan wafam thamlakli Lamdam asigi puwar gi tangkak amada thoki ba thodok singna maram warga malengi tongan tongan laiba kaya da masoi khunda khraba Manipuri maitei sing botaram opki thoram ama international peace and social advancement ipsa kanglai park Manipur na sidra kumala park talaiba youth hostel da pangthokre
Reception ceremony of brothers and sisters haina mingthon ba thoram adu da Myanmar, Bangladesh, Tripura, Assam amsung Thailand da khundari ba Manipuri mitei singbu ikai khumna bot pakaloina lamda masigoi ba khodol pot kya piduna taram no okay taran opagi thoram adu da Myanmar, Bangladesh, Tripura, Assam amsung Thailand ki lakpa Manipuri mitei singna Manipuri wang mada tongan tongan fam sing da khundaduna leirabasu thamoi diti ima laipak Manipur bu kaidong da khak laptop laite sangai festival na lakpada lamdam lakpada Manipur ki wang pada tongan tongan fam sing da khundaduna Manipuri mitei sil naw sing ama toina unaba phangba amadi ima laipak Manipur da lakpa phangjaba se thamoi da yamna nungai jaba amadi apena phawi haiki Manipur की मपान है भी जाते असम वो वायरस नो त्रिपुरा वो वायरस नो मेघालय वो वायरस नो बांग्लादेश वो वायरस नो म्यांमार वो वायरस नो आई कोई लेडी बाय नाट की पुकई है भी जाते कल्चरल प्रॉपर्टी है आई कोई ऐसा काम या वाली ने समझे ने वही बांग्लादेशी लाइव से आओ सिंह से मणिपुर की प्रॉपर्टी में हम ऐसा काम होने ही लोगी मरम दी कहीं में मोया दोनों जंगल दी अदु जंगल दर अपनी ना करी ना को कोई की मानता बा कांगू सिंह ना बंगाली हिंदू सिंह से ना आई कोई प्रॉपर्टी में से मोया पैसा ना बाबू जी वो नहीं लोग उस लोग ही मोया ऑक्युपाई तोई आई मी थोंग दी आई कोई ने सुमा का सुम हुई मशीन काम सुम पुंगम दी मरम दी करी आई कोई की इको में दा ग्रास रूट के लेवल से कोई सु वाक तो मसा जी दुनिया है कि एक्सपोज ना हाल लगा कौन सा पदों तोई मसुम से आई वही तदे आई तो निंदे Join Marup Manipur na sangai festival sarup ya balali ba Myanmar gi betei thi butaram opagaloin na sale na masami na khe ngasi tera koraizam lerek taleba kada gi han gi 7 senior 1000 lokesor gi yob da pang thoki ba tharam aduga mari laina na Join Marup Manipur gi president Kongkham Bikram na hai khibada Manipur da leriba mitei singa Myanmar da leriba mitei singa aset panung sibi gi mari ama matam supata thamba mathau tai Myanmar gi tonga tonga nam pham da masoi khunda duna leriba mitei sing ba sai khuding sangai festival da laingak na kauduna taram oktuna lamdam asigi sanabi saksa yuthak fizet saksa punama khanghan ba mathau tai haiki nakal maram dang asi join mar Manipur na chalen amagaloina taram okpi bada Myanmar mitei ni pa manga ti ni pitara manga punami oi kuna delegate sing aduna apen ba madi ngai ba phongdokhi Myanmar dagi hoi mitei chininaw sing lakpibida akoina yamna nungaiba amadi yamna nungsiba olakpasida akoina ngasidi akoi khanaraga mokhoibu akoigi join marupna mokhoibu saklen amaga loinana mokhoigi felicitation program amokoi pangthok sabani hairiba sangai festival siga mari leinana akoina thamjaningba pil haitare sangai festival si Manipur gi yamna tangna sinba akoigi praja mayam gi damakta hojikti international festival haina hojik lawba yare international festival sida akoina Brahma degi koi maitai masa akoigi maitai community oiba lakpasida mayam akoi Manipur gi lebe praja mayam su moibu harau tan obiu moibu warm hospitality amaga loinana moibu akoi moise amatani khanmagi wakhalonda moisu warmly welcome to biu haina atai mayam da so ina haijari Hauzik pangthori ba sangai festival 2018 nasige cultural program sing manung sana Manipur gi mapan gi lakpa cultural troupe sing saruk yari tongan tongan stage sing cultural troupe sing na magi nakyo ebzagoi sei sing uttuna kudol tamdana komai asib hena masak thohali begasan open year theater bota ngasi asam gi lakpa cultural troupe amana makoi sagoi utkhi ene masigi matang da impact news gi reporter Ketemayum Premchan amadi camera person Guru Mayum Bhumeshwar gi report ama Manipur Sangai Festival is the Tongan ba Mapan Lambi State Kaya Sing as the Lady ba Cultural Troupe Kaya Masu Kogi Paujil Piduna Hariba Kumay Asida Makoi ba Cultural Program Sing as Utuna Karam ba Cultural Exchange Sing to Wea Bamadi Kari Manabu Labage Ya Haibugi Matanga Miam the Kanganaba Kogi Tongan ba Mapan Lambi Troupe Kaya Lady Nasing Asima Kogi Assam Dagi Kalyan Jyoti Lok Christi Chora Hariba Cultural Troupe Asina Makoigi Kari Karamba performance उनके हैबिटी मतंगदा वरी संजगे ये मणिपुर में आके अब ये आपका कल्चरल ट्रूप जो है जो क्या लग रहा है और किस चीज़ में आप लोग परफॉर्मेंस कर रहे हैं हम लोग असम से आया हूँ यहाँ पर मणिपुर संगाई फेस्टिवल में आके बहुत खुश हुआ और ऐसा और संगाई फेस्टिवल में हम लोग असम का जो खेतों में जो रहा डांस है ग्वालिनी डांस खेतों में जो फसल शुरू होता है शुरू से अंत तक जितना है ये ग्वालिनी डांस के जरिए हम लोग ये प्रदर्शन किया है यही है हमारा वो संगाई फेस्टिवल सच में हम बहुत लकी है यह हम लोगों को परफॉर्म करने के लिए मिला थैंक्स
मणिपुर में ये पहली बार है संगाई फेस्टिवल हम लोग पार्टिसिपेट। फिर भी अगले साल में भी आने का मन कर रहा है क्या आपको यहाँ आने की? जी अगले साल में भी वो मन तो बहुत है यहाँ आने का, फिर से वो दोबारा मौका मिला तो ज़रूर आऊँगी। ओके याम नुंगाइजे हाइबदी मणिपुर की तोंगान तोंगान बा कोई लेरिबा कल्चर सिंग असिगी मथक्ता इंडिया की तोंगान तोंगान बा कोई कल्चर सिंग असिगा हाइरिबा कल्चरल ट्रुप सिंग कौदुना उल्लबा मतुंगदा करम करम मानबा लೈ हाइबदी करम करम बा कोई लंदम असिगा थंगनरिबा स्टेज सिंग असिगा चनरिबा डांस मखोई जगोई सिंग अदु खंगबगी तांजा अमसु संगाई फेस्टिवल असिना पीरी मरुइना गोलिनी डांस हारिबा कोई लौरो कुमै की ओइबा कोई आसाम की ओइबा सुमलबा डांस असिसु ngasi उतुना मखोई की ओइबा कोई लौरो की मतमदा मखोइना करी करी जगोई साबा करी करी हराउ नवाई फोंदुक पाइबदो मियामना खंगमिनखरे मखा ताबा कोई संगाई फेस्टिवल की मनुंग सिदा करी करमबा मपान लम की कल्चरल ट्रुप सिंग लाक्तुना उतपगे हाइबदि मखा ताना मियंग तामिनखिसे हौजिकी ओनदि कैमरा पर्सन भूमेश्वर शर्मा गलोइना पावरम जरिबा आई केटरमेन प्रेमचांद इंपैक्ट न्यूज इम्फाल। मणिपुर की येलोंगई लेरक्लब लाई हराब कुमई मरुब सरुगम माइबी लैसिंग जगोई सुंगसी संगाई फेस्टिवल की हुमनी सन निमित बोट उठी। ngasi sangai festival gi humni chenman nemeta Bagachundra Open Theatre da hauji hauji ma pangthokdori basi khoi maibi laiching jagoi haina khangnari ba jagoi makhala sini aduga hari ba jagoi asibu urkdori basina people socio cultural organization hari ba loop asina kudol tamgodawni hari ba laiching jagoi siga mailena khoi pena gi artist samga wari sabi khudong sabu lojage oja khoi laiching jagoi haibase karino masi kyamu yamna maru oibe ke habna mati khoi gi laiching jagoi haibasi khullama gi lai harawu matamda thangjing ma jing mangben kobru mai gi mari sumdai nipan gi sing layam pumna maksi pulap harau mathoi tamba matam sida mayam pumna mak harau basi yaubiu haibagi damakta sing layam pumna makki mamangda lai paul lembi si putholaga mai bina du gi mamangda ido ibenda oni gi thawai mirin sing thoga saba jagoi dubu laiching jagoi ko tawjeri basi inat oibanina khoi inat ki lamsida sumaina performance khara makhai thokpi bataragadi khoi Manipur khakta gi nataba topa na su khoi inat ki oiba asigumba culture asigumba jagoi lei haibasi sumna haidingi khoi pangthokliba sangai festival asina khoi lamdam masigi tongan tongan ba loop singi chanabi jagoi sei amari tongan tongan ba chaksa uthok ya ama utliba si so sangai festival si pangthokpagi kwaidagi chawba maroiba adugumlaba thodang ama haibadi miyam gi damak oiba adugumlaba thausilaman haibase haiman ba thoklaroi camera person भूमेश्वर शर्मा गलोइना पावरम जरिबा आई केटरमेन प्रेमचांद इंपैक्ट न्यूज इम्फाल। सही खुदिंगी नवेम्बर थादा निमित तरानी सुंदा पांगथोंलिबा संगाई फेस्टिवल असना मांखिगदरबा लमदम असगी तोंगान तोंगान फुरुप सिंग लीरेबा मतमदगी लेरकलाबा जगोई इसै सिंग योखतपदा मरु ओइबा थौदांग अमदि लौरे तामैदा लेबा लियांगमै फुरुकी चरेंग लेफ हारिबा नाट के जगोई असिजु मांखिबा यापि अकीबा लेदुना लागलबसु सही खुदिंगी संगाई फेस्टिवल पांगथोंलिबा सिना जगोई मखल असि हिंगतनबा होनबदा चावना मतेंग पांगली। पांगथोकलिबा संगाई फेस्टिवल असना तोंगान तोंगान बा मणिपुर की सिंगी लमदा लेरिबा फुरुप सिंगी ओइबा मखोगी चना लॉन्चट मखोगी जगोई से के आमसु योखतनबगी पांदमदा तोंगान तोंगान बा फुरुप सिंगी ओइबा जगोई से सिंगी खुदोल तंबगी तंदाल सु पीरे हौजी हौजी मखोइना उनगदरिबा से ट्राइबल म्यूजिक डांस एंड क्राफ्ट रिसर्च सेंटर हारिबा तामै की सुमलबा लियांगमै ग्रुप की सुमलबा कोई ट्रुप असिगा उनजरगा करी करम डांस नो हारिबा डांस असी हारिबा फ्रुप असिगा करम मतमदगी हौना दुना लाकलबगे करी करी ओइरिबगे हाइबगी मतंगदा प्रोग्राम जगे चिगी मिंगम ता हाइबी केंटालिउ न्यूमै अदो हुजिक कोगी चरंगले हाइबा होनबिन डांस चरेंगले हाइबा को मसी करम डांस नो कमाई तौबनो अदुगा मसी करम मतम चनरलबगे कमाई कमाई सागे हाइबदो अमता हाइबियो असी अखोय असेंगबदी langmaidong haibada chareng haibase akhoi lengmai gi damak te chareng hornbill se yamna important oiba oye wari digi thaina gi papu gi wari laye adu digi akhoi nasi gi aduga hornbill khoi chareng khoi sina umang digi pai khalak pado adu yam phajaba makhoi gi phajaba masak phajaba moi gi makhon wow wow lobo mayam do adu akhoi na mite tawraga adu hornbill du pai khat pa mo ong ma le hana sem bane ipai puna thaina gi
अदुबो हजिकी डांस से कुइरे हाबिदि सारक्ट्रबा अखोइगी कल्चर से नोंमो नोंमो दम मांगसिलायबा असिगी जगोइ जि थाइनगी लेरिबा जगोइ द अमुका हिंगत हलगा खoi function खुदिंग संगाइ दसु याम साखरे साबदि अदुम चहि खुदिंग रिप्रेजेंट तौर ले हाबदि होजो सिमो हाइबा तारे तोंगान तोंगान मसिंगी लमदा लेरिबा चनबी मखोइगी जगोइ इसे इसे मतमगी मतुंगिना असुम असुम मांगसिलकपा याबा याखिबा लेबा सिदा रिसर्च सेंटर सिना चौब थोदांग लौरि हाइबनि दुगा होजो होजिक लेरिबा सुमलबा चुरेंग लेफ्ट हाइरिबा हॉर्नबिल डांस से सुमलबा डांस मखल से सुम मांगसिलकले मरम से करिनो दुगा सुमाइना संगाइ फेस्टिवल गा पांथोगा अममुक मयाम दा उतना मै तंजा पिरकपसे सिदा करी करी फावी अमुक हाइरिबा जगोइ मखल से मतम कुइना हिंगतना होनाबदा संगाइ फेस्टिवल सिना मतेंग पांगलिबा कमाइ तौ हाइबदा मतेम si jugoi mangsala pamram sidi ekhoi thaina gi ekhoi gi culture se tauna draba tengna ma hairadi ekhoi gi lam sida Christian lakrabani na khoi papu gi thaina toriba khaido torak draba gi mangsala kravane aduna khoi asigum si mangba yaroi ekhoi haurak pham adugai pai puna thaina gi toriba mayam se khoi na kaw thokradi ei kri zat no kri lon ngangbra kri jugoi sabra kri isai sakpra bdu khanglaktraba aduna asi mangba yaroi hana khoi samaina thigalakpa aduga sangai festival na khoi bo chahi khoding da samaina yauhanbi yam nungaye habdi khoi gi mang khra ga ba jogoi isai sa khoi hingat hale hana yam thagat chai moi ba yam nungai jai pangthuk liver sangai festival asina manipur gi tongan ba mang ki ga dawra ba haina me painari batum laba jagoi isai kya mu yokhat pada chauna mateng pangli haiba simadi koi gi cultural tradition phonglok pe matungina खंगबंगमले हौजिकी नदी कैमरा पर्सन बुमेश्वर शर्मा गलोन परम जरीबा आई केटमेम प्रेमचान इंपैक्ट न्यूज इंफा पेना ensemble Manipur Harrier culture look asige pena ga sesaki oiba phajaba performance amasung asi homni sanba ki cultural program apa oina kumai asibo yengba lakpasaki puning singsin ki Mathang sasida break malauke break ke matungda Mami Artist Association ki sai asigi han makhudol nakada kensege amadi ngasi release tawkre loinana association asigi anobulila thaja maset ki thabal gi ai pathoni tharam pangthok ki pawmani Manipur basong malangi tongan bi paw sing puduna laksage impact news mi atadan lebiu mayam abukar taram no sare velatin asigi makhada pa paw mayam da pizari Mami Artist Association ki sai asigi han makhudol nakada kensege ngasi release tawkre loinana association asigi anoba lila Thaja Masjid ki thabal gi yai pathoni thoram su pangthokre yang thang takelamam konjala leba develop multi-purpose pangthokhiba thoram da Manipur State Somalia Council ki advisor Dr. Mairang Them Nara Somalia ki sangnai director of the playwright Narendra Ningomba Manipur film sangnai artist of the playwright case Biswamitra Mami Artist Association ki producer case inawa yauna association asigi artist kaya ngasigi thoram aduda saru yake Mami Artist Association ki ngasi release tawkhiban nakada kensake asi Narendra Ningomana ivaga loinana direction pibani loinana Thaja Masjid ki thabal asina case Biswamitra na ibani amaso Narendra Ningomana direction pigedori thorom aduga mari leina Dr. Moirang Them Nara na haikibada Sumang Lila asi miyam ki theater ni loinana Sumang Lila na Manipuri khunai da piriba thawda miyam na kawba yaroi ngasi Mami Artist Association ki dawna putoli ba Sumang Lila nakada kensage asina hena phabalila ma oidana miyam ki pungni loksing oiba oirasanu loinana ngasidagi lila pankhat pahugadriba Thaja Masjid ki thabal asisu mai pak na putopangam oirasanu haina Dr. Narana makhata ki babok to pinning ba message yu yong no hona bada yamna luhan balila ase babo hogal jakin artist na kaidong iti so half hearted oibinu script cd Sumang Lila gi diwati thawai yong na iba artist na thawai yong na sanabiba director na masi film si sigi play si soyen bi yati habagi full attention to pir go honar bada lila di adumak chada bi yagani lila phawan ba si su artist singi performance ki makha pole
Salai Holdings के चेयरमैन नारेंगम समरसित एसिपर्स वर्ल्ड लीडरशिप अवार्ड पीदन काय खुमनरख्रे ngasi Moscow da pangthokiba 5th Eurasian Economic Congress and 10th India Russia Business Dialogue da award as chairman of Board of Business Council oibetana Minister of Moscow City Government Sergei Seyomin amadi Asifers Forum ge Haris Chandranath Samarjita Kusinaki Dialogue da Russia Federation amadi India da business to bada lady bekena babadi mangzaba singi matang da putok tra kanaki dialogue sigi manung sana pangthokpa technical session amada Salai Holdings chairman Samarjina India da hojugaribe agro business ki phiba amadi Russia da sengum thab da Salai groups da technological knowledge piba ngambagi matang da su pangthokki Loina India ki North East lariba mahusa ki pukai singi matang da Samarjina puning singsin ki World Heritage Week kamari lain na mori da mahiru singi oiba layak pasang da bapa pangthokre sangdana badu State Archaeology Department Government of Manipur na sidra mori 1 number 9 da laiba mori museum da pangthokhi pani sangdana badu da mori Eastern Shrine School amdi Mount Mori School ani gi mahiru kaya na atho ehen tanaki layak pasang badu da makok mathang takraba mahiru sing da mana mathum su khusin naki tharamadu da mari lain na Tenopal District ASP Dr. S. Ibom Sana, Mori as Indo-Myanmar border to labor border town, Kaktanatana International Trade Center, Amani, Tenopal District Tabatanga Museum at the Tamliba Ariba Collection Sing at the museum at the founder, Nasahi Kea Sangna, Stingnum Manum the Satan Komzara Pani, Museum as Satam Sagaliba Museum Asibu, Archaeology Department, Kopnaming Sangdona, Hena Socket Museum, and Buhaina Pausiel Key. Laiba, the community Singigi, Magi culture. Traditions, beliefs, mayam se koi preserve to koi anna ba simbiu, government ni mating tanah beda, koi mating pangbiu, koi seja lehiba, kanosi, praja singsi, different communities ki lehre, adubu magi hingnana ba, kona beda, somundo mai kan unsur ngam daba, koi satlaga tanah udraga di, koi ekta pangbu daba. Manipur Khadi and Village Industry Sport Lampepan Sindanga Sisanapati District Tumuyon Kulenda Nomuyoba Beekeeping Training Program Pangtokre Training Program Aduda Saru Yakiba Manipur Khadi and Village Industry Sport MK VIV Lampepan Vice Chairman Yumnam Nilamani Nahakibada India Legana Kumzala Sini Kunita Pop the Lebaga Sita Lady below missing income Saru and Henkat Hanaba Pandam Tamlibas Gimanung Sana Koyopi Torangasi MK VIV Napak Kalakpani Manipur Singi Mapam Singasi Koi Yopa the Yam the Sanababni Santok Suyam the Legata Maram the Sing the Lady Kunza Sing the Koi Karam the Yokata Haivasi Kanghanba Yamnamak Jangai Pade Maramasina board as in a Sindra Nomi Oiba beekeeping training program as a Pangtopani Hike Nasiki Taramada the Manipur Khadi and the Villas Industry Sport Kitomi Sing of the Mapam Atiki Kunza Sing na Saruyaki Sentok Lambi Leina Masa Mau Kingna Amadi Tungi Oiba Bizen Namalaiba Saukatpa Lebak Amagi the Makta Lautopa scheme ni Samagani Putter Wasiki Manunda Khadi and the Village Industry Board si Haraki Manunda Ladiba State Kuding Makta Mapangan Kalan Gadabani Amadi Hungang Sing the Ladiba Mui Kuding Maki Sinpam Pinana Honabada Board ase Masi Matau Tohanba Mukong Amani Saliba Sahi Manga Sigi Manunda Bharata Ladiba Praja Pumnamaki Asigi Manunda Khadi and the Village Industry Board na Paikaliba Koyopigi Tauranga se Simasu Manung the Chandi. One Man Show of Art 2018, a journey of peace season 1 Minton by Michael maintain a licensing on exhibition among us the Pillar Memorial Complex the Hotokri, Nasi Hotopi Toronto the National Lalit Kala Academy awardee Professor Thadijam Tombi Information Center for Hill Areas Manipur Sangi Hanagi President and Rajendro Art and Cultural Government of Manipur Hanagi Director Dr. K. Susilam, the Rehabilitation Council of India Northeast Zonal Coordination Committee, RCINEZCC, Chairperson Dr. Laisam Tokendra Rekina Saruyaki, Nasi Hodopit exhibition as a Numit Marini Subna, Lalabana Kutrok Papa Satakadabani, exhibition as the Michael Mitani Yakpa Makal Makaka license only. Guru Nanak Dev ki sahi saunga ga difumapan subampo kumon taram Guru Nanak Sayanti natraga
Guru Purap Hiding a Silabak Sin Batung Pangton of Manipur so 6 Singna Sindana in Falkatangal Bazar Leba Guru Dwara the Pangtokre from the Semi Minister Notana Berena the Manipur University Administrator Zarnel Singh Susaryaki Panbayai Guru Nanak Dev Sahi Samani from Apan Suba Pokemon Asibu Prakas Uchapina Malang from Spunamakta Leba 6 Singna Guru Dwara the Puni Panipansum the 6 Singa Singman Lady Guru Grand Sahib Tiban Mapung Ebatorum Wadi. Sikala Pata and Sangai International Angling Competition Pangtokre Association Sina Sangai Festival Manusan Pangtolep Competition Sida Tongaton from Kayatic Lapa Koi Sopa Mio Samari Henbana Sarugiari. Department of Psychiatry Zenim the Department of Justice Ministry of Law and Justice Center Zenims ke Psychiatry Conference holder Pokso Eki Mata the Nomi Awareness Program Mapang Tokre Zenims ki Medical Superintendent Professor L. Ranbir Nahotok Awareness Program to the Tongaton Resource Person Kayana Pokso Eki Mata da wa Nganki. Kumjali sini tara mga da tokabe sing saw ki thodok ta mga ta thokraba thanga constituency ki manu sanba korta kamadi nomai khongi mung samri kun mga da nga si constituency si MLT Robindro na relocation pham yan thokre an bataka ki oina flood relocation pham sing ado nomai khong awang laikai community hall amasung kordak me laikai bamon mandopta MLA na beneficiary sing di yan thokhi. Dr. Rajiv Ahuja, National President Bharatiya Modi Army Kam 42 Tiranga Yatra Singh Okpagi Tharma Mangasi Senapati ki Mini Indoor Stadium na Pangtokre Tharmada the National President Bharatiya Modi Army BMA Dr. Rajiv Ahuja Madi Manipur Lenga ki Education Minister T.S. Rati Shyam Yawnami Taramathoi Okhi Hauji Sanam ki Pauda World Champion Mangara ko ikrabi MC Mary Kom Aiba Women's World Boxing Championship ke final sangkiba kalona World Championship ki puari the quite successful oiba nopi boxer ma oi bangam khre hozale ba kasi konong New Delhi the satre Women's World Boxing Championship ke ngarang kilogram ni funipan category ke semi final bout ma sa ke sai kuntra manga surbi MC Mary Kom na North Korea ke Kim Young Mi bu manga sena damai team fi the final samangam ke panbe ai MC Mary Kom World Championship asigi mamang da goal Manga bronze sama laukrabi Ireland gi Kachi Taylor ga medal masingda manan leramani World Championship asige final sang mangam kipakalona Manipur gi MC Mary Kom na World Championship ke puari da quite gi successful oibi nupi boxer oikre satariba aiva Women's World Boxing Championship ke final bout heng thangjanamita Ukraine gi Hanna Okhota ga lamba tongnaragani Ningsingba yabati sai asida Poland da pangtokiba tournament amada MC Mary Kom na Hanna Okhota bu Mighty Bapikibani, Nakalam da kilogram Humapan category semi final da Lovelina Borgahen, Chinese Taipei, Senni, Singi, Makuta Mighty Hore, Loinana, India ge Sonia Lamadi, Simranjit Kaur, Magimaki Lambaga, Ngasi semi final Technaragani. Transit Super Manipur Polo International the USA Polo Team Mamadi India Polo Team B Manipur Animak Mai Pakre ngasi malam gi oina ahan basagol kang sanik mafam amo odiba empali mapal kang sai pun sanik international polo segi Super League match atu da USA Polo Team sadare sad Vovina Panjal Taru corner deal na Panjal Mari Pedro Lara na Panjal ani duga Kegan Wolves na Panjal amaga sandana India Team A ba Panjal taram do ani the mighty fike matches the mighty horba India Team A Panjal ani dona Colonel Tarsen Sinha na sanke satari international polo sigi ngasi sanaki ba hom super match tana India Polo Team B na Manipur na England Polo Team bu Panjal Taren Marida mighty fi bangam ki matches the mai pakra India Polo Team B Manipur ki sanrai P Ozit na Panjal Mari Tes Pratik Kumar Panjal ani itu tes kau na Panjal amagat san kipakalona na mighty horba England Polo Team Panjal Mari itu na Ben Eli na Panjal ani itu Henry Amar amadi ki George Salton ani na Panjal amagat san ke Polo tournament asige ngasi hoto paki tharmatu da Kevin PD Minister Karam Syam Social Welfare Minister Namsaki Ben PD ka Chairman T Robindro Sangmai asige mele Astingo amadi Manira ka Chairman Ginsa House Su Sarugyaki
Manipur Horse Riding and Polo Association is the Impal Council with the Pangtolipa Polo Tournament, Polo International Tournament as the Haiti Polo Team Bizagi, Sayana Balabaki Pangtolipa Polo Tournament as the Sarugabangam Kitre, United States of America, England, Uruguay, Loinana, India Team A, and the India Team B, Manipur, Sarukadona, Malay Takta, Pangtopa, Polo Masana Sigi, Lig Mass in the Pologi, Team Mangasana to Hentanari, Saturday Polo Tournament Sigi Hang Sanagaba, Hana Master, Uruguay, and the England, and Super Master, India Polo Team A, Masung, India Team B, Manipur, Anina Labat on Ragani. Shanghai Festival gi Indo Myanmar Friendship ki saruk amoina Manipur amsung Myanmar ga sanagata friendly football match saruk yana ki thamai Imphal lakiba Sagang region amadi Mandalay region gi nupi footballer yankai ni toy more da taram no khre timani aduna more Yorokpaga more trade center the ex police committee government of Manipur Imphal Mandalay baya more transporters union amsung Tenopal district ki SP na officials ngam sanroi sing taram no khe Myanmar ga official oina lakiba Ministry of Health and Sports ki makhada lay sports and physical education department Mandalay ki director you me mint ong na friendly match ase handakta anirak suboin Manipur ki Shanghai Festival saru yaga tori bani tungda so saru yaga ni loina na tungda lakata ba matam da sana khona ba sina maram orka to patongan tongan hiram sing da so Manipur amdi Myanmar ani ki brakta hena mari session lakani haina phong tokhi players sing ok ki tharamatu da saru yaga ba agis policy committee ki coordinator or ke Sivasandrana Sanagatori ba friendly match asi festival khak ki natana Manipur so Myanmar ani da sana khona bada thawai yausaba mafam amaso odiba Manipur Sagang region amadi Mandalay region ki marakta hena mari set chinnabaki sesin naragani haiba wafam phongdoki sports pu yamna pamjaba thawai yausaba region singsi Maraksidagi Quaidagi Masanada Pamana Sanari football Kangala Kanda Sigi through the Ekogi Nushinaba Hena Apava Mariama Saganabagi Pandamda Pangtuiba friendly football Messi Ekogi Shanghai Festival Manunda Ekogi the Pangtu Obanina Ekogi Mayamna Levidiba Ekogi sports lovers sing when sports with Hawaii happy riba Ekogi Yerisa Kudimangna Mahiroi Kudimangna Ekoi Topiratana Ekogi main stadium si sit Amata Ekoi Ahangbale Hendana Mayam Namak Topiraga Saruya view Shanghai Invitational Tennis Championship ki ngasi lamphen pataleba IDTA ki tennis complex sana ki championship sing sai ni pumunga ki mataki match doubles ki an match da Atinder amadi Pawan ani ki Surana Pratapa amadi Ningtamba ani ki Suraba point mari Nipan ani da maithiba pibangam ke tennis championship sing ngasi sana ki sai yang kai manga mataki match doubles ki an match da Nagi amadi Barkotoki ani ki Surana Berenam sung Bhume ki Suraba point Nipan ani da ani super match na JS Hati amasung A Kausala ni ki Zurana Devendra mani Imosani ki Zura point Nipan Marida Om so Mastana Ze Pawanam sung ke Aditya ni ki Zurana Ranjit amani Tumba ki Zura pan point Nipan amada waduka Suresam de Dilip ani ki Zurana Laisemba amasung Kobir ani ki Zura point Nipan amada bathi fibangam ke Manipur Tennis Association me Makhada Imphal District Tennis Association Sindra Satari by International Tennis Championship Sida Sai Kuntrama Mataki Man Singles Sahi ni Mataki Man Singles amadi doubles Galonina Sai Yakai Mataki Man doubles kila massing da akan malamba taunari hai Makhata massing sanaragani Imphal ITF Senior Grade 4 Tennis Tournament ngase Lasin Craig ngase tennis tournament ngase sai yak kuntrama nga mataki man singles final da set to kanana Mohanty Dilip point taruk amadi taruk sina da ITF fiki bugal na sai ni funga mataki man singles ke final dana thongbam tareso na karan kulwon singbu point taruk sina amsung taruk om da ITF fiki sataki tennis tournament ngase ngase sana ke sai yang kai mataki man singles final da sarat takna Ranjan Berry bo panjal taruk mari amasung Taruk ohum da maiti fiki sataki but tennis tournament se sai kuntrama mataki match doubles ke winner Dilip Mohanty amade Bal Krishnan Bhatia ani ke sura o hibagal na sai ni fumunga mataki match doubles ke winner na thongbam tulesor na karan kulwan singh ani ki surana aduga yakai manga mataki match doubles winner na Sarat Jakna Ranjan Berry ani ki surana oiki Tournament ki cancellation में थर्मति द father of the modern tennis in Manipur हाई नखंगरी Manipur University के administrator Jarnail Singh retired IAS
Dr. Onapa Kesora IAS of the Manipur Tennis Association की प्रेसिडेंट पामई IAS का लोइना एसोसिएशन की मसक नारब मियोय क्या नसरुक याके इंटरनेशनल टेनिस फेडरेशन ऑल इंडिया टेनिस एसोसिएशन अनि की बिंग मखादा मणिपुर टेनिस एसोसिएशन सिंदना लंपेल पातलेबा ऑफिसर्स क्लब के टेनिस कोर्ट सत्तखिबा टूर्नामेंट असिदा इंडिया के तोंगान तोंगान फम सिंग के लाकपा टेनिस सानरोय हुंबदा निपाना सही कुंथ्रा मंगा सही निफु मंगा मसुंग सही यांखै मंगा मथक की मैन सिंगल समनि डबल्स की मसाना सिंग सरुक याके. So people here have taken a lot of interest in the tennis. I started also liking this game, and we started playing daily also. If some of you know, near the Manipur, we have small clay courts are there. We used to play there. I'm very happy to be with all of you. Although I'm not posted here, I only came about a month back because of some situation here, and I enjoyed the game. And I was seeing. First time I saw anybody serving so fast on this court. It was, I think, first time I saw somebody serving so fast on this court. Kongman Zens Club Kongman State Level Men's Open Hockey Championship के अहम सुबह में kan bangam kre ngasi nungtil Kongman apa hockey stadium sana ke Men's Open Championship के अहम सुबह fungi dema sana ke match ado da Kongman Zens Club Kongman na seo singjamai wa market like kai ba panjal tare sene da mai thi fiki hockey championship के अहम सुबह mapam takiba Kongman Zens Club ke Kongman gi sanaroi debesora mati singkai ani na panjal ani ini duga Social Kumar Malengan mamsung Becker na panjal amamam sanke Manipur hockey ki mi makhada tathariba Star Level Men's Open Hockey Championship से नुपागे hockey team तारे नसर यादन लेग मैच सिंदा कन बला बात होने की थासी के कुर्मागा दस साथरगली बा hockey championship से की नुपी में नुपागे final match सिंग सानरगनी Manipur Sangai Festival 2018 Manung Sana Manipur Mountaineering and Trekking Association is in the Kumalampa Sports Complex Youth Adventure and Water Sports Festival 2018 Ngasiti ke haukre haina sero lamada khanglagi Manipur International Thangta Championship India na gold medal kulumdoi phanglaga mangjel thaduna sari ngasi Kumalampa multi purpose indoor holder sanaki championship asai kazini phumari makha ge kanglupta sanaki phunaba amada India agi SS Roseland na gold medal KZ Humputar Yankai Turki Makagi Kanupta Sanakiba Punaba Amadana India Agi W Roson so gold medal Amalobungam Kibakalona KZ Humdra Mataki Kanupta Sanakiba Punaba Amada India Agi Y Dipang gold medal Amagasulobungam Ki Satarli Batangta Championship Sikasi Sanakiba KZ Nipunipan Makagi Kanupta Sanakiba Punaba Amada India Agi CS Ria Sanuna gold medal Ama KZ Yankai Makai Kanupta Sanakiba Amadana India Agi Melody Sanuna gold medal Amalokibakalona KZ Humpumak Kagi Kangup sana kira punaba amadana India egi neha yung khaibam na gold medal amaga sulopungam ki thasi kunmari phawa sathakadaba thangta championship asida India A sanaroi humpunga India B ge sanaroi kulumdoi India C ge sanaroi Nipan Nepal ge sanaroi kulumdoi Bhutan ge sanaroi mari edus Bangladesh ge sanaroi ani yauna punna no pam sa nupi masa sanaroi sama kunmanga na magi kangup singda sanagadaba masana singda athoi hen tanaragani championship asigi hayeng makhata match sing sanaragani Ahan ba Wainam Charlie Singh Memorial League kam munok out Kendra West Kang tournament ta Gwangoi Kendra Kang ko semi final sangkre singjamai singama tat laiba singjamai ki Kang sangda ngasi sana ke tournament asu ki mani suba quarter final ki match atu ta Gwangoi Kendra Kang ko na nabol Kendra Kang ko panjal talamari talama thoi de bai thi fi ngam ki Wainam Romena ma ki apu pagi mingda katsaba Kang tournament asu Manipur sarngan tongan ba Kendra singde ki lak pa Kang ko tara hum de na group mari thokna khaidok tuna league match singda saruk yaki Manipur Kang Association ni makhada singjamai Kang Association sidana sathari tournament Menas ke ahan semi final da sinjamai Kendra Kangkut team A amadi khanami ban Kendra Kangkut ani na hayeng lamba tawnaragani Ara vida bulletin asigi halayan samuna miyam da thamsari Samdel District Headquarters ka khuldi purong pona phamariba Monchang Pantha Thangkin Khongzo namadi Wongku hari palabi singa se suksem semna contractor na paisa lak thokre haidi Nasi yo angan badai mung PS ki manung san na bamon kampumaya lekai de yo mamamai sakrai lupalang ni palong mal sang ama tatuan kre haidi
साइकिल थोबगी हाइनमी थमना पेट्रोलिंग पोटोक सुजिनबगी सांग हंथालसे हाइना पाउजेल पोप साइकिल रैली बंगसी मिनिस्टर कराम श्याम लुसिंगदना ग्रेटर इम्फाल कोइबदा खोंसानख्रे Horticulture and Soil Conservation Minister T.S. Shankumar ngasi Senabati District ki wakhoda nupi kai thela pa sangadana miyam da sinakre amasong World Champion mangarak oikrabi Mary Kom Aiva Women's World Boxing Championship ke final sangkhiba kalona World Championship ki pore the quite successful oiba nupi boxer amagoi bangam kre